Manipur State asigi nongsup thongni hariba Jiribam district asida matamgi development work kaya paikhatlabasu loisindana thambiba amadi loisilagasu mathau tawdabana ngasidi arembada mangduna leri masigi manung chana Jiribam district asigi Chandrapurda matam kayagi mawangdagi tourism department gi makhada saduna loisindana leriba Janata Hotel hariga sukhangnaba guest house ngasidi Thikadar singi Peisa Tanfam Mafam ama Onthokle fencing maikai shuna khadabana drugs sabana hakayagi makon amasu Onthokle masigi matangda aikhuigi Jiribam district ki Paumi RK Sophia dagi paudam ama Hojik aina leijariba mafam asi Jiribam district ki Chandrapur haiba mafam adumaktadani aduga mangda ubiba asina madamamada Janata Hotel haina khangnaba mafam dumaktadani masibu ngak sendun leriba Jiribam gi sorok atingbi khunaudagi sorok khaibum Gaur Kishona aikhuigi Paumida asumna hai aibu Thikadar Gopal ngak senduna leinana ba haiduna English singani taragani toy adudagi ngasi fawba sahi taragani toy romasi lerakpani adubu loisinba leitabana ngasi su adum leiri nongchup thangba fencing wall leitabana maram oiraga drug saba isilnau singna potchai huranba thakaibana chingba kaya tawri masi mari leinaba authority na biting changbiduna athuba matamda loisinbinanaba jiri praja ama oina haijari haina phongdoraki ai sagi mi sorokabung gorgisor koje ai sorotugbi khonogdagini adubu hanagi leramba Thikadar Gopangi maikai dagi asile leyu haina matam sangna lejare leyu ma sida senin sajen do wat pusingki losendi dana adum leire hairiba Janata Hotel asi building and construction tourism department gi makhada sakibani hojik saba losinbi dabadagi mafam asi jangal ngaktangaire aduna mari leinaba authority singna saba loidiba building asi losinbiduna praja miyam da sinabiu paudam jeribi Jiribam district gi MAMI TV gi damak RK Sophia